Ngasi malangi history dagi kaktapikraba tabu nungi mami amagum lehuraba civilization amakakni Mu civilization asi kadai da leirami amadi kaya yamna sokolamba civilization no. Ancient civilization ge mamani hainariba civilization asi mahanga leirama mafam adu fau kuntam chawdam amata thamlamdana ngasigi world ge map ta fau yoramdana patok karamna putkhribano. Mu civilization asi Pacific Ocean ge awang tangbu saut leirama yamna chawba continent amakakni. Historians nga pongdorobugi matung ina civilization asina mutkibase ngasidagi sahi lising tara ni turungge matamda oiramgani haina ongdokle.